Manipur thengnariba laan asina maram oiraga lanjennaraktuna relief camp leiriba singna Saba Laiphadibi sing Malem Keithel Youhannaba hotnabada Singapore based touba entrepreneur Monish Karam Mateng Pangli Singapore tech firm ama chalairaga leiriba Monish Karam hai Mamang chehigi May 3 haurakliba irang asina maram oiraga miyoi kaya lanjennaduna tongan relief camp singda leire relief camp leiriba singi sandal lambi marang kaina leitabadagi khudongchadaba kaya mayoknaduna lakpane Maraibak thiraba sing asida Mateng Pangli wakalon ase matam kayagi mamangdagi fawraga lakhibane masigi matangda yamna kupna khana nainaraba matungda relief camp leiriba sing asigi tungkoina chatnaba yaba sandal lambi ama fanghanabagi pandamda skill oriental program ama hodoknaba warep lokhe tanja aduda mahaki macha nupina apikpa Laiphadibi ama sanaduna leiramba ubadage relief camp leiriba sing asiso Laiphadibi sahanbai yagani haibage wakalon ama lakhe Manipur ki nupi sing yauriba khutsa haibagi mahai adu sizinaduna asigumba khudongchaba ase fanghanba yagani khalakpadage khongthang ase paikhalakpane relief camp leiriba nupi kayana candle duf amade fisu sapon chingba saba thengnakhe adubu makoina sajariba pothok sing adu yonfam leitabagi awaba mayoknabasu thengnarakhe pumnamak adu yenglaga Laiphadibi sabagi thabak ase paikhathankibane Laiphadibi sing ase 1 million heroes ki makhada project stitching of kauba project ama hodoktuna branding, marketing na chungbada mating pangduna Malem Keithel da potok sing ase fanghalaki bane relief camp ki inmate sing na sariba Laiphadibi ase icham chamba Laiphadibi nate Laiphadibi sing asiga loinaba wari singbul kaya ama loinaduna chatle Laiphadibi sing asina lanjennaraktuna sing mahusagi punsida amuk hanjallakani haibage manglat ama sagat pangamali hainaso mangna makha tana phongdokhe